Ngasi amuk puduna lakchariba film gi maming Snow White and Huntsman Part 1 kawi. Channel achibu yengbiriba viewers singna ahanba oiragadi channel asibu subscribe nambiramduna support tawbinaba wafam amasu thamjari. Aduga hanadagi subscribe tawkhraba sing oiragana channel asibu support tawbibagidamata thagatchari. Adudi phare mayambu hojik ai film asi amuk punna mayamga miyeng amuk taminarasi. Film asigi ahanba sinda Maharani ama ulai mahak ki macha yaude maduda mana mahak se yamna taba thainagi konunggi type le tawba mafam amada red rose amagi manakta chatlami red rose asida mahakna magi macha ama phangjaba haiduna mana wish nirami adubu asumna ma phanglame khara leiraba matungda mahak macha nupi ama phangjare aduga angang asigi maming Snow White thole maramdi ma snow yamna taba mafamda pokpagini angang asi khara chawraba matungda queen asi naba horaklame madudagi mahak laikhidre si khare adugi matungda ningthauduna atopa nupi ama amu nungsirakduna mana luhonglame adubu mana luhongliba nupi asi phatlamde mana ningthaugi jaga adubu mana ningthau pam oiba pamlame aduna maram oiduna mana ningthau adu hatkhirame aduga mahana army mayam ama kausanduna mana mafam adu palame adugi matungda Snow White ki mamanaba amana mahaki mapabu puduna Snow White pu kanba laklame adubu Maharani aduna Snow White to phaduna phajallaga thaname mahakna magi praja sing adugi matangda karisu khalamde maduda laiba masak matau phajaba nupi sing adu mana magi jadu du sijanaraga masak phajaba sing du mana loina lawrami maramdi mahak ase matam kuina adum masak adu dum phajaduna leinabagi damaktani mana tawribasi asumna matam yang koina haukhre hojik Snow White asisu laisabi phajalakle aduga koina aduna su Snow White asina mabu hatpa ngamgani habase maki jadugi matengdagi khangba ngamlamni Snow White ki heart adu lawragadi lawrabadi ma se siba naida bida immortal ongadobani maram aduna mahana Snow White ki heart to lawnabagi damakti manaw nupa adu tharame aduda Snow White asina maki sagon angoba adu tungduna jungle lomda kana chatlami maduda parkumba puthaba yaba mafam amada ma ase putharame aduga mahak putanarakliba mayam queen adugi mi singla mi sing adu mafam aduda loina putharame Maharani asina Snow White jungle lomda chen khare ma bu phaba ngamaktre haba se tabada ma yamna chaurame aduga mahak pu phana bagidamakta Maharani duna Huntsman adugu mafam aduda kaurame aduga Snow White adubu jungle aduda thiraga pharaga hatokna naba hairame adubu haiba wafam ase Huntsman aduna yaramde maduda Maharani duna magi jadu dugi matengdagi Huntsman ase maki nupi ga kaina khare maki nupi se si khare duna mana maki nupi sibu yamna nungsijai habase mana khanglame aduda mana hairame nangna Snow White puraga lao aduga aina nangi nupi bu hingangani hairame sumna Huntsman adu dark force aduda masana yaningda tharaklame mana matam khara thiraba matungda mana Snow White pu phangba ngamlame mahna Snow White pu pharami aduda mak matam aduna mak khangle sikhraba mi dubu amu hanna porakpa ngamba huna de habase queen aduna mangonda machin thibani habase mak khanglame adudagi mana queen gi manaw nupa aduda attack tawduna Snow White pu mana mafam aduda puduna chelaklame aduga mana Snow White ta hangame queen aduna nangbu hatnabagi damakta karigi hairaibano maduda Snow White na mangonda karisu hairamde aibu castle book phawa puba chapuraga chalo mafam adu yorakanda aina loina haige aduga aina sanagi paisa chu pige hairame Hangisinda Snow White ki mamanaba aduna hajik khangle Snow White che hingi haiba maduda mangna mahaki mapada Snow White pu kan bachatkani ana haiduna hairame adugi matungda mahangna queen gi manaw nupagi group sing aduda masu masak lotlaga Snow White ki lepham khangdokna bidamakta honarame thangisinda Huntsman amadi Snow White jungle aduda phauduna castle lomda chatlame malambi marak aduda Huntsman Snow White ta thang piduna masabu protect tawna bidamakta su tambirame aduga queen adugi manaw nupa amang aduga mahaki Snow White ki mamanaba dusu mafam khoi matung inarakpa oina jungle aduda laklam makoina Snow White Huntsman gi khongun su phangba ngamlame Huntsman amadi Snow White na jungle adubu head lan thorokpaga creature monster amana makhoida attack toroklame duga creator monster aduna Huntsman da hat ke tawbadagi Snow White na mahaki mamangda chongthoroktuna lepami mahaki masak ase asuki mati nungsiba amadi phajabana maram oidana monster aduna karisu haramna mafam adu chatkirame adubu queen aduna mafam dun laireba mi sing adubu namfuda namdana makhoina Snow White adubu hatnabagi damakta loina mahaki side loina ohelame aduga Huntsman asina mahaku mafam aduda thamamduna mana yengba chatlami khungang adui manungda maduda laiba mi khudingma mamai mamisingda loina yaksalami maramdi makhoi gi phajaba sing adu queen aduna khangdana bagi damaktani lawdana bagi damaktani
ꯑꯗꯨꯒ ꯀ꯭ꯋꯤꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯁ꯭ꯅꯣ ꯋꯥꯏꯠ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯈ꯭ꯔꯦ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯈꯨꯡꯒꯪꯗ ꯂꯣꯏꯅ ꯃꯩ ꯄꯨꯝꯕ ꯂꯣꯏꯅ ꯆꯥꯛꯇꯨꯅ ꯂꯣꯏꯔꯦ ꯃꯗꯨꯗ ꯍꯟꯁꯃꯦꯟ ꯑꯗꯨꯅ ꯆꯦꯜꯂꯛꯇꯨꯅ ꯁ꯭ꯅꯣ ꯋꯥꯏꯠ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯅꯣ ꯋꯥꯏꯠꯄꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁ꯭ꯅꯣ ꯋꯥꯏꯠꯇꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯑꯦ ꯖꯪꯒꯜꯂꯣꯝꯗ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯗ꯭ꯋꯥꯔꯐ ꯃꯈꯣꯏ ꯅꯤꯄꯥꯟ ꯍꯥꯏꯕꯗꯤ ꯃꯤ ꯑꯄꯤꯛꯄ ꯃꯈꯣꯏ ꯅꯤꯄꯥꯟ ꯈꯛꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯕꯒꯤ ꯌꯥꯜꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯁ꯭ꯅꯣ ꯋꯥꯏꯠ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯤꯟ ꯑꯁꯤ ꯍꯥꯠꯄ ꯉꯝꯕꯁꯦ ꯍꯥꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯣꯏ ꯑꯅꯤ ꯂꯦꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛꯇ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯁ꯭ꯅꯣ ꯋꯥꯏꯠꯀꯤ ꯃꯅꯥꯛꯇ ꯁꯖꯤ ꯑꯉꯧꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯍꯟꯁꯃꯦꯟꯗ ꯂꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯍꯟꯁꯃꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕ ꯃꯁꯛ ꯑꯁꯤ ꯃꯁꯤ ꯅꯨꯄꯥꯁꯤꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯪꯕꯗꯒꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡꯗꯁꯨ ꯃꯊꯪ ꯍꯜꯂꯛꯄꯗ ꯁ꯭ꯅꯣ ꯋꯥꯏꯠꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯁ꯭ꯅꯣ ꯋꯥꯏꯠꯀꯤ ꯃꯃꯥꯟꯅꯕꯅꯤ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯨꯟꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯍꯟꯁꯃꯦꯟꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯗ꯭ꯋꯥꯔꯐ ꯑꯃꯁꯨ ꯁꯤꯔꯝꯃꯤ ꯍꯧꯖꯤꯛ ꯍꯟꯁꯃꯦꯟ ꯁ꯭ꯅꯣ ꯋꯥꯏꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯀꯦꯁꯤꯜ ꯂꯣꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯁ꯭ꯅꯣ ꯋꯥꯏꯠꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯅꯣ ꯋꯥꯏꯠꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯂꯧꯗꯨꯅ ꯁ꯭ꯅꯣ ꯋꯥꯏꯠꯇ ꯁꯦꯝ ꯑꯃ ꯄꯤꯔꯝꯃꯤ ꯃꯥꯅ ꯄꯤꯔꯤꯕ ꯁꯦꯝ ꯑꯁꯤ ꯍꯨ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯜꯂꯛꯇꯨꯅ ꯋꯥꯏꯠꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯍꯟꯁꯃꯦꯟ ꯑꯗꯨꯒ ꯈꯠꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯒ ꯈꯠꯅꯔ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯅꯣ ꯋꯥꯏꯠ ꯑꯁꯤ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯕꯣꯗꯤ ꯑꯗꯨ ꯀꯦꯁꯜꯗ ꯄꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯦꯁꯜꯗ ꯄꯣꯔꯛꯂꯒ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯟꯁꯃꯦꯟ ꯑꯁꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯝꯃꯤ ꯍꯟꯁꯃꯦꯟꯅ ꯃꯁꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁ꯭ꯅꯣ ꯋꯥꯏꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯞꯄꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯅꯣ ꯋꯥꯏꯠꯇꯨ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯑꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯀꯟꯕ ꯋꯥꯔ ꯑꯃ ꯐꯥꯏꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯍꯟꯁꯃꯦꯟ ꯑꯃꯗꯤ ꯁ꯭ꯅꯣ ꯋꯥꯏꯠꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯁ꯭ꯅꯣ ꯋꯥꯏꯠꯄꯨ ꯐꯥꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯁ꯭ꯅꯣ ꯋꯥꯏꯠ ꯑꯗꯨꯅ ꯃꯅꯥꯛꯇꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯉꯁꯥꯏ ꯍꯟꯁꯃꯦꯟꯅ ꯇꯝꯕꯤꯈꯤꯕ ꯑꯗꯨꯝꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯥꯅ ꯃꯍꯥꯔꯥꯅꯤꯒꯤ ꯍꯥꯔꯠ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ ꯃꯗꯨꯗ ꯏ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯇꯥꯔꯛꯏꯕ ꯏꯗꯨ ꯃꯍꯥꯛꯀꯤ ꯁ꯭ꯅꯣ ꯋꯥꯏꯠꯇ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯤ ꯄꯋꯥꯔꯁꯤꯡꯗꯨ ꯁ꯭ꯅꯣ ꯋꯥꯏꯠꯅ ꯂꯣꯏꯅ ꯂꯧꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀ꯭ꯋꯤꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯑꯣꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯍꯅꯨꯕꯒꯤ ꯃꯁꯛ ꯑꯊꯤꯕ ꯑꯗꯨꯝꯅ ꯑꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯈꯤꯔꯝꯃꯤ ꯁ꯭ꯅꯣ ꯋꯥꯏꯠꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯇꯝꯂꯝꯂꯕꯅꯤ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯑꯩꯅ ꯅꯪ ꯍꯥꯠꯂꯕꯅꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯗꯨꯗꯒꯤ ꯁꯤꯔꯒ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯝꯕ ꯎ ꯋꯥ ꯂꯩꯁꯤꯡ ꯂꯣꯏꯅ ꯁꯥꯠꯇꯅ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯁ꯭ꯅꯣ ꯋꯥꯏꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯀ꯭ꯋꯤꯟ ꯑꯣꯏꯍꯟꯈꯤꯔꯝꯃꯤ ꯃꯗꯨꯕꯨ ꯀ꯭ꯋꯤꯟ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯟꯁꯃꯦꯟ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯄꯥꯔꯠ 1 ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯨꯚꯤꯁꯤꯒꯤ ꯄꯥꯔꯠ 2 ꯑꯃꯨꯛ ꯑꯩ ꯋꯥꯔꯤ ꯂꯤꯖꯔꯛꯈꯤꯒꯦ ꯃꯨꯚꯤ ꯑꯁꯤꯒꯤ ꯄꯥꯔꯠ 2 ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯑꯁꯤ ꯑꯍꯥꯟꯕ ꯄꯥꯔꯠ 1ꯒꯤ ꯃꯃꯥꯡꯒꯤ ꯁꯤꯟ ꯑꯣꯏꯅ ꯑꯃꯨꯛ ꯎꯠꯂꯛꯑꯦ ꯉꯁꯥꯏꯒꯤ ꯐꯠꯇꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯁ꯭ꯅꯣ ꯋꯥꯏꯠꯀꯤ ꯃꯄꯥꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯅ ꯅꯤꯡꯊꯧ ꯑꯃꯃꯨꯛ ꯃꯥꯅ ꯀꯕꯖꯥ ꯇꯧꯗꯨꯅ ꯃꯨꯟꯗꯨꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯕ ꯃꯤꯅꯥꯏ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯁꯤ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯃꯥꯒꯤ ꯄꯋꯥꯔ ꯑꯗꯨꯅ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯑꯐꯕ ꯅꯠꯇꯦ ꯅꯪ ꯇꯧꯒꯅꯨ ꯍꯥꯏꯅ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤ ꯃꯉꯣꯟꯗ ꯆꯤꯊꯤ ꯊꯥꯔꯛꯂꯝꯃꯤ ꯃꯥꯁꯦ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯎꯅꯕ ꯃꯈꯥꯗ ꯀꯨꯝꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥꯗꯨ ꯂꯣꯏꯅ ꯃꯩ ꯆꯥꯛꯄ ꯎꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯀꯥꯗ ꯂꯩꯕꯅꯤꯅ ꯃꯥꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯕꯥꯅꯤꯒꯤ ꯑꯉꯥꯡ ꯌꯥꯎꯔꯒ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯁꯦ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯥꯎꯔꯛꯑꯒ ꯃꯥꯒꯤ ꯑꯥꯏꯁꯀꯤ ꯄꯋꯥꯔ ꯑꯃ ꯌꯥꯎꯏ ꯃꯥꯅ ꯂꯥꯎꯔꯛꯄꯗ ꯂꯣꯏꯅ ꯑꯥꯏꯁ ꯑꯣꯜꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯔꯥ ꯎꯟꯒꯨꯝꯅ ꯂꯣꯏꯅ ꯑꯣꯜꯍꯜꯂꯒ ꯊꯨꯗꯦꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯎꯟ ꯉꯥꯛꯇ ꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯁꯦ ꯎꯟꯒꯤ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯃ ꯇꯣꯉꯥꯟꯅ ꯁꯦꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯥꯏꯁ ꯀ꯭ꯋꯤꯟ ꯍꯥꯏꯗꯅ ꯃꯥꯕꯨ ꯈꯪꯅꯗꯨꯅ ꯃꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯀꯟꯕ ꯅꯤꯡꯊꯧ ꯀꯌꯥ ꯑꯃ ꯍꯥꯠꯇꯨꯅ ꯂꯝ ꯃꯌꯥꯝ ꯈꯣꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯣ ꯃꯥꯅ ꯄꯣꯔꯛꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡꯁꯦ ꯍꯟꯁꯃꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯁ꯭ꯄꯤꯆ ꯄꯤꯔꯝꯃꯤ ꯅꯈꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯅꯥꯝꯇ ꯅꯨꯡꯁꯤꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
ꯑꯗꯨꯒꯤ ꯍꯟꯁꯃꯦꯟꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯥꯟ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯄꯥꯔꯠ 1ꯗ ꯌꯥꯎꯈꯤꯕ ꯍꯟꯁꯃꯦꯟ ꯑꯗꯨꯁꯨ ꯌꯥꯎꯏ ꯑꯗꯨꯗ ꯍꯟꯁꯃꯦꯟ ꯑꯅꯤꯁꯤꯗ ꯑꯃꯅ ꯅꯨꯄꯤꯅꯤ ꯉꯁꯥꯏ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯝꯕ ꯍꯟꯁꯃꯦꯟꯒꯤ ꯅꯨꯡꯁꯤꯅꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯈꯣꯏ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤꯗꯨꯒꯤ ꯑꯥꯏꯁ ꯀ꯭ꯋꯤꯟ ꯑꯗꯨꯗꯨꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯣ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯃꯈꯣꯏꯅꯤ उनरमे मरक मरक्ता मदुदा महारानी अदुगी पाउमी ngसाइगे मकु अदुना ताखिबदगी अतोपा हंसमेन मयाम अदु महारानीना थादोक्तना मखोइगा फुनहलमे माना हाइरमे करिगुंबा नखोइ फुनाबदा नोइ अनिना ngamlagadi मखोइ सिंग असिबु हाटलबदी नखोइ अनि मफम असिदगी चतुना लोहोंगजखो करिसु काइदे हाइरमे अदुदा मखोइ अनिसे यामना कनबनिना मखोइना मथंग मथंग फुनरक्पा मतमदा ngसाइ आइस क्वीनना खंगलमे मखोइ अनिसे फुनाबदा मोइनिना ngamगरनि खंदुना माना आइस की वाल अमा सेमगटलमे आइस की वाल असिना मरम ओइदना मखोइ अनि असे तोंगान तोंगान बा नाकन नाकन दा ओइना खरे अदुगा हंसमेन नुपी अदुदा अतोपा हंसमेन अमना महाकु मफम अदुदा अटैक तोदुना हाटखिरमे अदुगा महाकु नुसिजबा हंसमेन अतोपा साइड ता लेबदुना माबु कन्ननबा वाल दु थुगाइनबा कन्न होनाजरमी अदुबु हौजे अमु सीन से चेंज तौरे ngसाइ पार्ट 1 दा स्नो वाइट ना क्वीन ओइखिबेगी मतंग अदुदगी अमु हौरकले मतम असिदा ngसाइ फत्तबा महारानी दु सिखिबा चही 3 सुरपगी मतुंगदा उमु उले दुगा हंसमेन सु मफम अदुदगी यम लापा जंगल अमदा माके पुंची तोंगाना लैखिरमे अदुगा स्नो वाइट के हस्बैंड अदुना ड्रॉफ अनि अमगा मखोइ पुना लाक्लमे हंसमेन की मनाक्ता द स्नो वाइट के नुपादुना हाइरमे फत्तबा महारानी अदुसु सिखरबा फावबा मागी जादू अदुदी अदुम लैबा माले मागी मिरर अदु येंगलुबदा स्नो वाइट के मसासे यामना सोनसिलक्तुना नारे अदुदा अइना मिरर अदुदु अतोपा मागी मथौ तौरोइदबा मफम अमदा लंथोक्नबेदमक्ता थाखिबने अदुबो हजु फावबा मखोइसिंग अदु अमता हलक्त्रे अदुदा हंसमेन बु मखोइ बु थीरुनबेदमक्ता हाइरमे मदुदा हंसमेन हाइरे अइ हजिक अदुम थबक अमता तौद्रे अदुना अइदि मदु थीबा चटपा ngमोलरोइ हाइना माना यारमदे मखोइ अनिगी वारी दु ngसाइ आइस क्वीन फ्रियागे पाउमी मकु अंगौबदुसु तारहमे मदुदा हंसमेन खुदक्ते अटैक तौदुना मफम अदुदा मदुसु हाटलमे अदुगा हंसमेन खंगे मसी फ्रियाना थारकपनी हाइदुना मदुगी मतुंगदा मांगना स्नो वाइट के हस्बैंड अदुदा हाइरमे नंगना आर्मी सिंग अदु पुरगा हनखरो अदुगा अइना ड्राफ अनि सिगा पुरगा प्रियागे किंगडम लोमदा चटके मरमदि मांगना मिरर अदु फंगदनबा हाइरमे अदुगी मतुंगदा मांगना ड्राफ्ट अनि दु पुरगा चटलमे हंसमेन अदुना खरा लाक्लम मतुंगदा ngसाइ स्नो वाइट की नुपा हस्बैंड अदुना मिरर अदु हुंतोकनबा थारखिबा कांगबु सिंग अदु लोइना सिदुना लैबा उरमे मदुदा मांगना टेन सिंग अदुना कापगा सिरम टेन सिंग मथंग मथंग यंगपदा मानदबा टेन अनि खक यावरमे मदुना माना खंगे मी अतोपा कांगुसु सोइदना मसिदा लामे हाइबसे दुगी मतुंगदा ड्रॉफ अनि दुगा हंसमेन अदुगा पोथादुना वारी सनरगा लैरिङैदा अतोपा प्रियागे कांगु हंसमेन खराजु लाक्तना मखोइ फुनरमे अदु मापु हाटके हाइना तौबा मतमदा इखंग खंगौदना अतोपा मी अमा लाक्तना मापु कनबिरमे अदु मसिदा कल्लिबा मसि अतै कनासु नते ngसाइ हंसमेन नुपी मागा नुसिनरम्बा नुपी अदु ओइरमे माकी ममिंगना सारा कौई अदुगा माना हंसमेन अदुबु वानथहंदुना पुल्लगा थनमे माना मेकअप थोलकपदा सारा ओइरमबदा हंसमेन अदुना माका वारी सननबा होटनरम हंसमेना सारादा हाइरे नंगना आइबु पुलिबा करिगिनो अदुगा नंग कमाइना हिंगलिमिनो मतौ करमना कमाइना हिंगलिनो हाइरे मदुदा साराना हाइरे नंगना ngangiदो करिदो नंगदि आइबु थादोकनमगा चेनखरबदुदि आइदि सिजना आइबु सही 3 चुपा महारानी अदुना फारगा थमी मदुदगी आई तुमिना नानथोरकपनी हाइरमे दुगी मतुंगदा सिन पास की उले प्रिया क्वीन आइस ना ngसाइ आइस की वाल अमा खारमबदुदा मखोइ अनिदा तोंगान तोंगान बा विजन उलमे अदुगा हंसमेन दना मांगोंदा उलमे सारा से हाटखरे हाइरगा अदुगा सारादना अमु उलमे हंसमेन असे मफम अदुदगी चेनखरे हाइदना साराना हाइरे प्रिया ना आइबु सही 3 फाजलगा थमने अदुगा हजे मफम अदुदगी नानथोक्तना चेलकपई मरमदा अइना नंगबु हाटननबनी हाइरे ए मदुदा हंसमेन हाइरे नंग फ्रियादा लमन खुमो मरमदि करिगुमो मिरर अदु माना फंखरबदि मासे हाटपा ngamba कनाना सु मासे हाटपा ngमरोय हाइरे मदुदगी मखोइनी मिरर अदु थीनबा थोलकलमे मदुदा लंबीदा ड्रॉफ नुपी अनि खक थेंगनरमे मखोइनी ना हाइरे आई मिरर लेफम थावो नखोइ बुपुदुना चटके अदुगा मफम मदुदा लैरंबा अतांगमा पोजै सिंदो अइंगोंदा पियु हाइबदगी हंसमेन न यादना मखोइ मिरर दुगी लेफम थावबा यौरकलमे अदुगा मफम अदुदा क्रेचर अतोपा मयाम अमसु लैरमे अदुदा हंसमेन ना सारादा हाइरमे नंगना ड्राफ्ट अनि दुगा लोइना नखोइ मिरर दो पुरगा चलो अदुगा अइना मखोइ से फाइट तौगे हाइरमे मदुदा माना फाइट तौरंबा अदुदा साराना येंगलमे अदुदा साराना माकी मखुरिदा सिबा नेकलेस दो उरमे मदुदा साराना खल्ले ओ हजु फावबा माना आइसे नुसी हाइबसे मफम अदुदा माना थाजरम
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯆꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯑꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯁꯦꯐꯇꯤ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯐꯪꯗꯣꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯟꯁꯃꯦꯟꯅ ꯊꯣꯡ ꯑꯗꯨꯕꯨ ꯀꯛꯊꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯦꯜ ꯑꯃ ꯀꯥꯞꯄꯛꯇꯨꯅ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯆꯥꯛꯄꯗ ꯃꯩ ꯆꯥꯛꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯕ꯭ꯂꯨ ꯀꯂꯔ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗ ꯁꯥꯔꯥꯅ ꯍꯟꯁꯃꯦꯟꯗꯨ ꯎꯕ ꯐꯪꯂꯝꯗꯦ ꯑꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯍꯟꯁꯃꯦꯟ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯟꯁꯃꯦꯟ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯁꯥꯗꯨ ꯀꯔꯤꯝꯇ ꯑꯁꯣꯛꯄ ꯌꯥꯎꯔꯝꯗꯦ ꯀꯔꯤꯝꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯅꯨꯡꯗꯥꯡ ꯑꯃ ꯁ꯭ꯇꯦ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯁꯤꯡ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯐ꯭ꯔꯦꯟ ꯑꯣꯏꯅꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯥꯔꯥ ꯑꯁꯤ ꯊꯥꯕꯅꯤ ꯃꯤꯔꯔ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯔꯥꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯟꯁꯃꯦꯟ ꯑꯁꯤꯕꯨ ꯇꯦꯟ ꯑꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯁꯥꯔꯥꯅ ꯍꯟꯁꯃꯦꯟꯗ ꯇꯦꯟ ꯑꯃ ꯀꯥꯞꯄꯝꯃꯤ ꯃꯗꯨꯗ ꯍꯟꯁꯃꯦꯟ ꯑꯗꯨ ꯃꯈꯥꯗ ꯇꯨꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯤꯌꯥ ꯁꯥꯔꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯟꯁꯃꯦꯟ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯗ꯭ꯔꯐ ꯑꯅꯤ ꯑꯗꯨꯅ ꯇꯦꯟꯖꯩ ꯑꯗꯨꯕꯨ ꯁꯠꯇꯣꯛꯂꯝꯃꯤ ꯃꯗꯨꯗ ꯍꯟꯁꯃꯦꯟ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛ ꯁꯤꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯁꯥꯔꯥꯅ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯗꯜ ꯑꯗꯨꯗ ꯂꯤꯛꯀꯤ ꯃꯦꯗꯜ ꯑꯗꯨꯗ ꯇꯦꯟ ꯑꯗꯨ ꯀꯥꯞꯄꯝꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯄꯥꯟꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯥꯔꯥꯅ ꯐ꯭ꯔꯤꯖꯥꯗꯨꯕꯨ ꯑꯄꯪ ꯁꯤꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯟꯁꯃꯦꯟ ꯑꯗꯨꯅ ꯁꯥꯔꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯐ꯭ꯔꯤꯖꯥꯅ ꯃꯍꯥꯛꯀꯤ ꯃꯤꯔꯔ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯤꯁꯇꯔ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐ꯭ꯔꯤꯌꯥꯒꯤ ꯀꯤꯡꯗꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯤꯌꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯐ꯭ꯔꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩꯗꯤ ꯖꯁ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗ ꯃꯥꯅ ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯕꯨ ꯔꯦꯗꯤ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯁ꯭ꯅꯣ ꯀꯤꯡꯗꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯍꯟꯁꯃꯦꯟꯁꯨ ꯃꯥꯒꯤ ꯗ꯭ꯋꯥꯔꯐꯁꯤꯡ ꯑꯗꯨꯒ ꯌꯧꯔꯛꯂꯝꯃꯤ ꯃꯥꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯣꯝꯗ ꯐ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯤꯁꯇꯔ ꯐꯠꯇꯕꯤ ꯀꯨꯏꯟ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯁ ꯃꯌꯥꯝ ꯑꯃꯗ ꯁ꯭ꯄꯤꯆ ꯄꯤꯔꯝꯃꯤ ꯀꯔꯝꯅ ꯃꯈꯣꯏꯅ ꯁ꯭ꯅꯣ ꯀꯤꯡꯗꯝꯗ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏ ꯃꯗꯨꯗ ꯍꯟꯁꯃꯦꯟ ꯑꯗꯨꯅ ꯐ꯭ꯔꯤꯌꯥꯗ ꯇꯦꯟ ꯀꯥꯞꯄꯝꯃꯤ ꯑꯗꯨꯕꯨ ꯐꯠꯇꯕꯤ ꯀꯨꯏꯟ ꯑꯗꯨꯅ ꯇꯦꯟ ꯑꯗꯨ ꯈꯨꯗꯛꯇ ꯐꯥꯔꯝꯃꯤ ꯃꯗꯨꯗ ꯁꯥꯔꯥꯅ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯏꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯐꯥꯖꯤꯜꯂꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯍꯟꯁꯃꯦꯟ ꯑꯗꯨꯁꯨ ꯑꯗꯨꯒ ꯁꯥꯔꯥ ꯑꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤꯅꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯐ꯭ꯔꯤꯖꯔꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕꯒꯤ ꯃꯈꯣꯏꯁꯨ ꯍꯟꯁꯃꯦꯟꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯑꯗꯨ ꯃꯣꯏꯁꯨ ꯌꯥꯅꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯍꯥꯠꯄꯤꯔꯝꯗꯦ ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨ ꯑꯣꯏꯅ ꯀꯛꯊꯠꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯠꯇꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯤꯌꯥꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯀꯥꯏꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯅ ꯂꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯡꯕ ꯑꯥꯏꯁ ꯑꯃꯒꯤ ꯋꯥꯜ ꯑꯃ ꯁꯦꯝꯒꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯅ ꯀꯟꯕꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯗꯨꯅ ꯂꯣꯏꯅ ꯌꯣꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯆꯥꯒꯨꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯐꯠꯇꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯤꯔꯔ ꯑꯗꯨꯗ ꯌꯦꯡꯉꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯅꯪꯅ ꯑꯩ ꯎꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯔꯔ ꯑꯗꯨꯗ ꯌꯦꯡꯉꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯁꯤ ꯀꯅꯥꯅꯣ ꯍꯪꯕꯗ ꯅꯪꯒꯤ ꯅꯆꯥꯕꯨ ꯎꯔꯝꯃꯤ ꯃꯗꯨꯗ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯐꯖꯕ ꯍꯦꯟꯒꯗꯣꯔꯦ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯑꯩꯒꯤ ꯖꯥꯗꯨꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯥꯏꯟ ꯑꯗꯨ ꯑꯩꯅ ꯆꯦꯟꯖ ꯇꯧꯍꯟꯗꯨꯅ ꯅꯪꯒꯤ ꯅꯆꯥꯗꯨꯁꯨ ꯑꯩꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯅꯆꯥꯗꯣ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯤꯌꯥꯅ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨꯝꯅ ꯀꯔꯝꯅ ꯇꯧꯕ ꯉꯝꯂꯤꯕꯅꯣ ꯅꯪꯒꯤ ꯅꯊꯃꯣꯏꯗꯨꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐꯠꯇꯕꯤ ꯔꯥꯅꯤꯗꯨꯅ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯊꯨꯗꯦꯛꯂꯝꯃꯤ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯇꯦꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯥꯏꯁ ꯃꯥꯅ ꯈꯥꯈꯤꯕ ꯋꯥꯜꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯦꯛꯂꯝꯃꯤ ꯑꯗꯨꯒ ꯍꯟꯁꯃꯦꯟꯅ ꯐꯠꯇꯕ ꯃꯍꯥꯔꯥꯅꯤꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯑꯥꯏꯁ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯊꯤꯟꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯟꯁꯃꯦꯟ ꯑꯃꯗꯤ ꯐꯠꯇꯕ ꯃꯍꯥꯔꯥꯅꯤꯗꯨꯒꯁꯨ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯃꯆꯦꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯕ ꯐ꯭ꯔꯤꯌꯥꯅ ꯃꯥꯒꯤ ꯈꯖꯤꯛꯇ ꯈꯛꯇ ꯉꯥꯏꯔꯕ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯔꯔ ꯑꯗꯨꯕꯨ ꯑꯥꯏꯁ ꯑꯣꯜꯍꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯟꯁꯃꯦꯟꯅ ꯀꯔꯤꯁꯨ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯤꯡꯖꯦꯜ ꯑꯗꯨꯗ ꯃꯥꯅ ꯇꯦꯟ ꯑꯗꯨ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯡꯖꯦꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ
ꯃꯤꯡꯁꯦꯟ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯦꯜꯂꯛꯄ ꯑꯗꯨꯗ ꯐꯠꯇꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯁ꯭ꯀꯤꯟꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯀꯦꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯐ꯭ꯔꯤꯌꯥꯁꯦ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯂꯦ ꯃꯥ ꯁꯤꯒꯗꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯃꯥꯖꯤꯟ ꯑꯃ ꯇꯧꯖꯔꯝꯃꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯗꯣ ꯃꯥꯅ ꯄꯝꯗꯨꯅ ꯐꯝꯗꯨꯅ ꯂꯩꯖꯔꯝꯃꯦ ꯑꯗꯨꯒ ꯃꯔꯛ ꯑꯗꯨꯗ ꯁꯔꯥ ꯑꯃꯗꯤ ꯍꯟꯁꯃꯦꯟꯁꯨ ꯀꯔꯤꯁꯨ ꯑꯁꯣꯛꯄ ꯌꯥꯎꯗꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯃꯝꯃꯤ ꯃꯗꯨꯕꯨ ꯐ꯭ꯔꯤꯌꯥꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ ꯃꯍꯥꯛ ꯍꯦꯛ ꯁꯤꯈꯤꯕꯒ ꯉꯁꯥꯏ ꯕꯔꯐꯅ ꯂꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯕꯁꯤꯡꯗꯣ ꯕꯔꯐꯇꯨ ꯅꯤꯡꯈꯥꯏꯗꯅ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯜꯝꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯣꯏꯈꯤꯔꯝꯃꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯐꯤꯜꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯕꯥꯏ